Assam Rifle Amadi All Manipur Polo Association Ampa ga Punna Khutsam Naduna Mapal Kangjeibung Polo Stadium da PANGTHOK LIBA Second DGAR Men and Women Polo Championship 2025 ki ngasi NINI CHANBA numitta NONGPOK APUNBA Kangjeibung Universal Polo Club Team A Amadi AR Polo Team A Mai KHRE tha asigi manga dagi hauraga tha asigi kun fauba pangthokadariba championship asigi ngasi ahanba match ta NONGPOK APUNBA Kangjeibung lupka uhal polo club akanba galamba panaduna sanakiba match ta NONGPOK APUNBA Kangjeibung na uhol polo club pu taruk swinoda maithiba pikre ani suba sanakiba match ta Universal Polo Club Team A ga Naduna Mapal Polo Club Team A ga akan balamba panaduna sanakiba match ta Universal Polo Club Team A na Naduna Mapal Polo Club Team A bu tara ahum da maithiba pikre amadi ahum suba sanakiba match ta AR Polo Team A ga ivudo margin khubam kanba lupka akan balamba panaduna sanakiba match ta AR Polo Team A na ivudo margin khubam akan kanba lupu tara sunoda maithiba pikre hayeng humni chanba numit ki ahanba match ta thangmaiban youth club polo club ka new vision polo club ka akan balamba paduna sanaragani ani suba match ta ESC polo club team A ga Kakching district polo association ga akan balamba panaduna sanaragani amadi ahum suba match ta KNMM riding school team A ga MPSC team C ga akan balamba panaduna sanaragani